Bengal Da Bjp Leingak Lakkani Senja Thumja Da Chennaba Miyaoising Jailda Thajingani Amit Shah West Bengal gi Siliguri amadi Barakpurda pangthukpa tongan-tonganba rally singda Union Home Minister Amit Shah na miyamda wa ngangbada state asigi Mamta Banerjee na luchingba Trinamool Congress Leingakpu hulladuna West Bengal asi Trinamool Congress na marai chaithanbani BJP gi Leingak laklaba matamda Senja Thumja Da Chennaba Miyaoising amamamta oina jailda thajinduna West Bengal asi sengdokani haina fongdokri Amit Shah na makha taraduna West Bengal gi Assembly mikhalda BJP na vote share Chada Yankai Fangduna, Chauna Mai Pakani, Mashigi Matungda Semlakadoriba, BJP Leingak Adu, Supreme Court ki Judge Amagi Miing Makada, West Bengal da Chathariba, Scam Amadi, Senja Thumja gi Thabak Singasi Tijinduna, Maralaiba Miyoi Kudimag, Amamamta Oina Jailda Thajingani. Mamta Banerjee gi Leingak Asina Ngakpigani, Maril Laidabadi, Pangthokadoriba, Mikhalasida, Tongan ba Senja Thumja gi case Amadi, Scam Singda Chennaba, Luchingba Singda, Makoigi Party gi Oibak ticket pibiganu madu ngamdrabadi mipung khudimangna West Bengal gi Trinamool Congress ki Leingak asida Senja Thumja da luplaba miyoi kaya sau saduna leire haibasi adumak thajakhigani haiki haujisu West Bengal gi manung hanjinba mafam kaya da san amadi miyamna fangadaba ration uranduna smuggling gi thabak thoram sing chathabagi wathok leiri pumnamak asigi mathakta Mamta Banerjee gi Leingakna Bangladesh ki ngangkhai paringda Paikat kadaba kamkai sambal khabagi thabakta ayat apan piduna illegal immigrants sing konshinduna voter chanhalaga makhoigi vote fanganba hotnari BJP ge Leingak laklabadi numit nifu mangani manungda ngamkai sambal khabagi thabak pumloi loishinba ngamgani haiki